ꯍꯟꯗꯛꯀꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯪ? ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯁꯥꯏ ꯂꯦꯝꯃꯤꯅ ꯑꯩꯈꯣꯏ ꯁꯥꯏ ꯑꯣꯏꯅ ꯆꯠꯇꯥꯔꯦꯗꯅ. ꯀꯣ ꯍꯥꯎ ꯅꯣꯏ ꯃꯅꯥꯛꯇ ꯃꯦꯀꯞ ꯇꯧꯕ ꯃꯤꯒ ꯂꯩꯕ꯭ꯔꯣ? ꯀꯩꯒꯤꯅꯣ? ꯑꯩꯗꯣ ꯃꯧ ꯅꯨꯄꯤ ꯂꯩꯀꯤꯗꯩ ꯈꯪꯅꯕ ꯑꯃꯗꯤ ꯂꯩꯌꯦꯕ. ꯑꯗꯩꯗꯣ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯧ ꯃꯥꯜꯂꯒ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯄꯗꯣ ꯌꯥꯝ ꯍꯩꯅꯗꯕ. ꯑꯗꯨꯗꯨꯅ ꯂꯩꯁꯥꯕꯤ ꯃꯥꯟꯅꯕ ꯑꯝꯇ ꯀꯤꯍꯟꯒꯦ ꯇꯧꯅꯤ. ꯑꯁ ꯃꯧꯒ ꯇꯣꯛꯈ꯭ꯔꯣꯗ. ꯑꯩꯒꯅꯦ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕ. ꯂꯤꯂꯤ ꯀꯨꯂꯔ ꯍꯥꯏꯗ. ꯃꯥꯁꯤ ꯌꯥꯗ ꯌꯥꯕ ꯅꯨꯄꯤꯅꯦꯕ. ꯑꯗꯨ ꯃꯥꯁꯨ ꯅꯨꯄꯤ ꯌꯥꯝ ꯈꯪꯅꯕꯅꯦꯕ. ꯃꯉꯣꯟꯗ ꯐꯣꯟ ꯑꯝꯇ ꯇꯧꯁꯤ. ꯇꯧꯁꯤꯜꯂꯨ. ꯗꯥꯁꯤꯗꯤ. ꯍꯜꯂꯣ? ꯇꯥꯏꯌꯦ. 24 hourꯒꯤ ꯋꯥꯏꯕ ꯌꯥꯕ ꯅꯨꯄꯤ ꯂꯩꯕ꯭ꯔꯣ? ꯅꯨꯄꯤꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯗ. ꯑꯣ ꯑꯗꯨ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯎꯅꯦ. ꯇꯧꯁꯤꯜꯂꯒꯦ ꯑꯗꯨꯗꯤ. ꯇꯧꯁꯤꯜꯂꯣ. ꯆꯠꯂꯦ ꯇꯧꯁꯤꯜꯂꯦ. ꯀꯩꯅꯣ ꯉꯁꯤ ꯈꯛꯇꯪ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩꯒꯤ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯁꯤꯕꯣ? ꯈꯪ ꯇꯥꯕꯅꯤ. ꯃꯥꯅꯅꯦ ꯃꯅꯤꯄꯨꯔꯁꯤꯗꯅꯦ ꯈꯪꯗꯕꯗ ꯄꯥꯛꯇ ꯂꯩꯇꯕꯅꯤ. ꯑꯗꯣ ꯅꯪꯕꯨ ꯚꯦꯂꯦꯟꯇꯥꯏꯟꯁ ꯗꯦꯒꯤ ꯄ꯭ꯔꯄꯣꯖꯦꯜꯒ ꯑꯝꯇ ꯂꯥꯛꯇ꯭ꯔꯣ? ꯂꯥꯛꯇꯤꯌꯦ. ꯑꯗꯨꯗꯤ ꯑꯩꯒ ꯍꯜꯂꯣ? ꯌꯥꯗꯦ. ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯗꯣꯛꯆꯔꯛꯑꯦ. ꯃꯁꯤꯒꯤ ꯃꯥꯡꯖꯧꯅꯅ ꯋꯥꯍꯪ ꯑꯃ ꯍꯪꯖꯒꯦ. ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯀꯃꯦꯟꯗ ꯄꯤꯕꯤꯔꯝꯃꯨ. ꯆꯨꯝꯅ ꯄꯤꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃ ꯈꯪꯒꯠꯆꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯒꯤꯐ ꯑꯃ ꯄ꯭ꯔꯖꯦꯟ ꯇꯧꯖꯒꯅꯤ. ꯋꯥꯍꯪ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ 2019 ꯑꯃꯁꯨꯡ 20ꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯒꯤ ꯗꯥꯝꯆꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯀꯌꯥꯔꯛ ꯀꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯅꯤ. ꯗꯥꯝꯆꯥ ꯍꯥꯏꯖꯕꯅꯤꯀꯣ. ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯄꯤꯕꯤꯔꯝꯃꯨ. ꯑꯗꯨꯒ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯀꯥꯎꯕꯤꯒꯅꯨ.